Hello everyone, your host HARIPRIYARI is here to welcome all the viewers of the Coffee with Tom. Today as a guest, we have one of the successful model and an entrepreneur. He is Haley Laithangbam. Haley, welcome to our show. Thank you so much for having me here. Okay. Haley, akoigi program si sum yam smoothly makha chathaba yana bagi damta hanba maktada ko Haley gi mapung pharaba self introduction ama pibiu habidi baba gi ming ima gi ming sibling then on top of that regarding your educational qualification also. I sama kiming Haley Laithangbam kogzai aduga aigi laifam na hawam marke sam laikai dagine aduga baba gi ming na Laithangbam Shanti Kumar Singh aduga mama gi na Laithangbam Ongbi Mekharani Devi haitare aduga aigi chenau je aiga chenupi ama khakane agai chenupi je mana Bangalore da lai mayum ban gre maite dani but Bangalore da best of haitare aduga aigi educational qualification haitare de aigi je MBA loizare aduga MBA da marketing and travel and tourism tawzare aduga aiga aina sigi interview se mai leina and modeling haitare di modeling je 2002 dagi hauzare aina chahi 17 suba adudagi. Okay. Yam nungare Haley gi mapung pharaba introduction pibire ko Haley se kanana karino haba di ayambana di loin khangnarabani adubu makhatara boina Haley sum aina mo hangzani se haidi akoi gi Tom TVC akoi gi Manipur gi first ever satellite channel leba hariba Tom TVC 42 countries cover tawba ngami bane adu ashigum laba satellite channel ba Manipur da launch tawrapase Haley da kari feel tawbi kari haibini I am saying have yam tin harawe yam harawa box say the sing akogi Manipur dagi anything chawkhalak development gi sing da any kahini tholak ko jam harawe because maybe sigit keno je Tom TV is one of them haitare yam thagat chaning aduga aina khwaidi maruin hygienic ba amana akoina khoi Manipur je any launch of budam thugalle aduga akogi maintenance se kitang haid how would di ya torma kanda maintenance se kitang kahini neglect sar koi tap tawa yam bana any field ko aduna ta sena khoi sigi maintenance dum maintain do bio aduga maintain na tana hena kahini improvement lakna bu hona hanjaning yam na maybe creative ideas aduga atopa kahini mi jam interesting or gam exciting oina la yam na lively ba channel mo hanjaning aduga yam na formal oi ba yam na aduga mo zo hanjaning aduga youth ta yam na focus pi ba aduga at the same time haidi area section me am bu legre adu aina ai site gi zo my best wishes to the whole Tom TV that's happening at the moment. Thank you very much. Haley na akoy Tom TV site PB blessing do mak akoy phangbo izage hena makhata na makhal mathel gi youth ta su hena makhata na ID yam kana ba piba hena promote to bangamba akoy gi channel ma oiba adumak oijage ado yam sunungai makhata rak poina hojik Haley si keno kahini model gi lamda hadi model da natana haidi entrepreneur masu ori bane adu dai hakna kupna mu khangni sina hojik se mayamna Haley haragadi marom da each and everyone loi ma khanga bane hai be Haley se ngasi ori ba Haley si subaina model gi lam da la ibe si gateway se kamai tawdana phangi bano kamai tawdana model successful model ma kamai oi bi rakhi bano so gateway gi matang ji ta sena haisi haidi akoina even ishonal akabog da haidi maybe godfather mal abog da ai isamangna thawayau de su oi ne hajening si ge se ayam na ta sen ai isamangna dum hona jara kita sen ai maybe institute amad or kana nongi makhada ta makki khot ki ba ai ngasi boda yam thoidona daina ta blak jara ki lai jara ki de ado ina 2002 da Manipur da an baise men thoki ta sena adu ga family gi side gi hoi financially dun support au bi re adu ga khoi gi sigi family de kan am da yaw bana de si line je ina first adu da khoina matam da di khoina keno je newspaper cutting newspaper cut kumba adu ge ni ga men han da ga hangi ba question ga se na khumjan na ga collection me am lei hauji material me am hauji gustil lei jati ta sena adu na matam da di YouTube ga se kam thok je bane ta sena ya one struggle ta ujre adu na ai isa da loina mak lai re adu ni adu ga gateway hai ta di ta sena ai che ta sena ga khabar babugumba TV ngum samna kale eta sena na hawai da hosi thangi sen dum khadi chin gre ado ta sena dmain isana honara kan da khoina da Tom Sharma zo ai ta sena asibo ko da kaujade aina men thom da jen man su hapen guideline man akhang modum tak pi ki aduna zu yamna zumating oi bi ga du ga ta sena ngasibo da mina khangbi ri se ta sena ai bu ta sena aina kitang taw zaruri ba hai ta ra khoi gi laibak si gi oina aduna ai bu nung si bi ba gi ne ai han su thaga chaning si gi matang da
ꯑꯗꯨꯒ ꯇꯁꯦꯡꯅ ꯒꯦꯠꯋꯦ ꯍꯥꯏꯇꯥꯔꯗꯤ ꯇꯁꯦꯡꯅ ꯑꯩ ꯏꯁꯥꯃꯛꯅ ꯑꯗꯨꯝ ꯌꯥꯠꯆꯔꯒ ꯑꯗꯨꯝ ꯌꯥꯝ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯖꯔꯦ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅꯁꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯒꯦꯠꯋꯦ ꯍꯥꯏꯇꯥꯔꯦ ꯀꯅꯥꯝꯇꯣꯝꯗ ꯍꯦꯛꯇ ꯂꯝꯕꯤ ꯄꯤꯕꯤꯔꯒ ꯂꯩꯔꯥꯛ ꯊꯥꯕꯤꯔꯛꯄ ꯅꯠꯇꯦ ꯍꯥꯏꯗꯤ ꯐꯣꯔ ꯐꯥꯗꯔ ꯂꯩꯔꯛꯄ ꯅꯠꯇꯦ ꯏꯁꯥꯅ ꯄꯥꯝꯖꯕꯗꯒꯤ ꯍꯣꯠꯅꯖꯕꯗꯨꯅꯦꯕ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯃꯔꯨꯁꯦ ꯄꯦꯁꯟꯁꯤꯅꯦꯕ ꯃꯥꯅꯦ ꯄꯦꯁꯟꯁꯦ ꯄꯦꯁꯟꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯐꯥꯔꯁꯇꯁꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯦꯅꯤꯕꯗꯤ ꯁꯤꯒꯤ ꯃꯣꯗꯦꯂꯤꯡ ꯂꯥꯏꯟ ꯈꯛꯇꯒꯤ ꯅꯠꯇꯕꯤꯗ ꯑꯦꯅꯤ ꯐꯤꯜ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯑꯣꯔ ꯑꯦꯅꯤ ꯀꯔꯤꯌꯔ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯅ ꯑꯩꯒꯤ ꯚꯤꯖꯟ ꯑꯃꯁꯨꯡ ꯀꯩꯅꯣꯁꯦ ꯃꯤꯁꯟꯁꯦ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯑꯃ ꯆꯪꯉꯦꯕ ꯌꯥꯝ ꯊꯤꯅ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯑꯣꯏꯇꯥꯔꯗꯤ ꯇꯧꯔꯨꯔꯅꯣꯕ ꯍꯥꯏꯗꯤ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯖꯟ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯛꯑꯦ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯍꯌꯦꯡꯋꯥꯏ ꯃꯅꯤꯄꯨꯔꯗ ꯀ꯭ꯂꯦꯔꯤꯇꯤ ꯑꯣꯐ ꯃꯥꯏꯟꯁꯦ ꯂꯩꯒꯗꯕꯅꯦꯕ ꯃꯥꯏꯟꯁꯦ ꯀ꯭ꯂꯦꯔꯤꯇꯤ ꯂꯩꯔꯒꯗꯤ ꯋꯥꯠꯑꯦꯚꯔ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯀꯩ ꯍꯥꯏꯅꯤ ꯑꯦꯝ ꯑꯦꯟ ꯑꯣꯕꯖꯦꯛꯇꯨꯁꯨ ꯑꯗꯨꯝ ꯊꯨꯡꯉꯦ ꯍꯥꯏꯕꯅꯦ ꯃꯥꯅꯦ ꯑꯗꯨꯅ ꯒꯦꯠꯋꯦꯁꯤ ꯑꯗꯨꯝ ꯃꯊꯟꯇ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯇꯣꯃꯦꯇꯤꯛ ꯂꯥꯛꯆꯔꯛꯈꯤ ꯌꯥꯝ ꯆꯨꯝꯃꯦ ꯄꯦꯁꯟꯅꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤꯀꯣ ꯐꯣꯔ ꯐꯥꯗꯔ ꯂꯩꯒꯦꯔꯥ ꯐꯣꯔ ꯐꯥꯗꯔ ꯂꯩꯔꯣꯏꯒꯦꯔꯥ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯗꯤ ꯏꯁꯥꯒꯤ ꯄꯦꯁꯟꯗꯨꯅꯦꯕ ꯄꯥꯝꯕꯨ ꯄꯥꯝꯃꯒꯗꯤ ꯊꯋꯥꯏꯕꯨ ꯌꯥꯎꯔꯒꯗꯤ ꯊꯨꯡꯗꯕ ꯍꯥꯏꯗꯤ ꯅꯊꯤꯡ ꯏꯁ ꯏꯝꯄꯣꯁꯤꯕꯜꯗꯨꯅꯦꯕ ꯌꯥꯝ ꯐꯖꯩ ꯍꯦꯂꯤꯅ ꯍꯥꯏꯕꯤꯕꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯨꯝ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯍꯥꯏꯗꯤ ꯋꯥꯔꯤꯅꯤ ꯉꯁꯤ ꯍꯧꯖꯤꯛ ꯍꯦꯂꯤꯅ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛ ꯐꯪꯉꯤꯕ ꯄ꯭ꯂꯦꯠꯐꯣꯝ ꯍꯧꯖꯤꯛ ꯐꯪꯉꯤꯕ ꯁ꯭ꯇꯦꯇꯁꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯗꯤ ꯑꯍꯤꯡ ꯑꯃꯗ ꯐꯪꯉꯛꯈꯤꯕꯗꯤ ꯅꯠꯇꯦꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯔꯣꯝ ꯋꯥꯁ ꯅꯣꯠ ꯕꯤꯜ ꯑꯗꯤ ꯅꯠꯇ꯭ꯔꯥ ꯑꯍꯤꯡ ꯑꯃꯗ ꯍꯦꯛꯇ ꯑꯣꯏꯔꯛꯈꯤꯕ ꯅꯠꯇꯦ ꯑꯗꯨ ꯉꯁꯤ ꯐꯪꯉꯤꯕ ꯁ꯭ꯇꯦꯇꯁ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯁꯦ ꯐꯪꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁ꯭ꯇ꯭ꯔꯒꯜ ꯐꯦꯁ ꯃꯌꯥꯝ ꯑꯃ ꯁꯣꯏꯗꯅ ꯁꯣꯏꯗꯅ ꯌꯥꯎꯕꯤꯔꯝꯒꯅꯤꯕ ꯑꯗꯨꯒꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯁ꯭ꯇ꯭ꯔꯒꯜ ꯀꯃꯥꯏꯅ ꯍꯔꯗꯜꯁ ꯃꯌꯥꯝꯗꯣ ꯑꯣꯚꯔꯀꯝ ꯇꯧꯔꯛꯈꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯍꯥꯏꯕꯤꯌꯨ ꯁꯤꯗ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯗꯦꯂꯤꯡ ꯂꯥꯏꯟꯁꯦ ꯇꯁꯦꯡꯅ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯦꯛꯁꯦꯞ ꯐ꯭ꯌꯨ ꯐꯦꯃꯤꯂꯤꯁ ꯀꯣ ꯃꯁꯤꯡ ꯊꯤꯕꯐꯥꯎ ꯌꯥꯔꯝꯒꯅꯤ ꯑꯗꯨꯅ ꯀꯅꯥꯝꯇꯅ ꯐꯦꯃꯤꯂꯤꯅ ꯏꯆꯥꯁꯦ ꯆꯥꯎꯔꯒ ꯃꯣꯗꯦꯜ ꯑꯣꯏꯍꯟꯒꯦ ꯑꯗꯨ ꯇꯧꯍꯟꯒꯦꯅ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯁꯦ ꯇꯥꯡꯅ ꯊꯣꯛꯑꯦ ꯑꯗꯨꯅ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯕꯕꯥ ꯍꯣꯏ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯅ ꯐꯤꯅꯥꯟꯁꯤꯌꯦꯂꯤꯗꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠꯇꯤ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯒ ꯇꯦꯁ ꯃꯦꯟꯇꯂꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯦꯟꯇल ꯁꯞꯄꯣꯔꯠ ꯍꯥꯏꯒꯗ꯭ꯔꯥ ꯁꯤ ꯇꯧ ꯈꯣꯠꯂꯣꯅ ꯇꯧꯕꯁꯦ ꯇꯧꯔꯛꯈꯤ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯅ ꯄꯣꯔꯠꯐꯣꯂꯤꯌꯣ ꯑꯃ ꯁꯦꯝꯕ ꯍꯥꯏꯔꯦ ꯃꯇꯝꯗꯨꯗꯗꯤ ꯅꯍꯥꯟꯋꯥꯏ ꯁꯨꯃꯥꯡ ꯃꯇꯣꯟꯗꯒ ꯐꯣꯇꯣ ꯅꯝꯃꯒ ꯄꯣꯔꯠꯐꯣꯂꯤꯌꯣꯒ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯦ ꯃꯄꯥꯟꯗꯒ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯂꯥꯛꯄꯗꯨꯗ ꯑꯗꯣ ꯑꯦꯅꯤꯋꯦ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ ꯍꯥꯏ ꯇꯥꯔꯗꯤ ꯇꯁꯦꯡꯅꯁꯦ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯁꯦ ꯁꯤ ꯋꯥꯟ ꯑꯣꯐ ꯗꯤ ꯀꯩ ꯍꯥꯏꯅꯤ ꯇꯐꯦꯁ ꯄꯥꯔꯠ ꯑꯣꯏꯔꯛꯑꯦ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯑꯩꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯁꯤꯗ 12 ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯕꯁꯦ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯇꯧꯔꯛꯑꯦ ꯑꯗꯒꯤ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯇꯧꯔꯀꯥꯟꯗ ꯗꯦꯟ ꯑꯗꯒꯤ ꯄꯨꯅꯦꯗ ꯑꯩꯁꯦ MBA ꯇꯧꯕꯒꯤ ꯑꯃꯨꯛ ꯆꯠꯂꯦ ꯑꯗ ꯂꯥꯏꯔꯤꯛꯇꯁꯨ ꯑꯃꯨꯛ ꯏꯀ꯭ꯋꯦꯜꯂꯤ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯖꯔꯛꯑꯦ ꯑꯩ ꯏꯁꯥꯃꯛꯁꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯃꯈꯥ ꯇꯥꯕꯁꯤꯡꯗꯁꯨ ꯄꯤꯍꯟꯖꯅꯤꯡꯉꯦ ꯃꯔꯛ ꯊꯠꯅ ꯑꯩꯅ ꯍꯥꯞꯆꯤꯟꯖꯔꯤꯁꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯀꯤ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤ ꯄ꯭ꯔꯣꯖꯦꯛ ꯁꯦꯝꯕꯅꯤ ꯈꯪꯗꯦ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯃꯇꯝꯁꯤꯗ ꯌꯥꯝ ꯊꯤꯅ ꯇꯥꯏꯝꯁꯦ ꯌꯥꯝ ꯊꯤꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯑꯦ ꯗꯦꯟ ꯁꯦꯀꯦꯟ ꯄꯣꯏꯟꯠ ꯑꯩꯈꯣꯏꯅ ꯄꯩꯁꯥꯒꯤ ꯃꯇꯥꯡꯁꯦ ꯐꯤꯅꯥꯟꯁꯤꯌꯦꯜꯂꯤ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯩꯔꯦ ꯄꯩꯁꯥ ꯌꯨꯝꯗꯒꯤ ꯑꯀꯛꯅꯕ ꯄꯩꯁꯥ ꯈꯤꯇꯪ ꯊꯥꯔꯛꯀꯅꯤ ꯅꯣꯡꯃꯒꯤ ꯁꯣꯔꯤ ꯊꯥ ꯑꯃꯒꯤ ꯊꯥꯔꯛꯀꯅꯤ ꯕꯕꯥ ꯍꯣꯏꯅ ꯑꯗꯒꯤ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯑꯣꯗꯤꯁꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯈꯦꯠꯅꯈꯤꯕ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯅ ꯊꯥꯏꯅ ꯕꯣꯝꯕꯦꯗ ꯂꯩꯔꯤꯉꯩꯗ ꯑꯣꯔ ꯄꯨꯅꯦꯗ ꯂꯩꯔꯤꯉꯩꯗ ꯑꯣꯔ ꯕꯦꯡꯒ꯭ꯂꯣꯔꯗꯁꯨ ꯃꯇꯦꯛ ꯑꯃ ꯂꯩꯔꯝꯃꯦ ꯑꯩꯁꯦ ꯂꯩꯔꯤꯉꯩꯁꯤꯗ ꯑꯣꯗꯤꯁꯟ ꯆꯠꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯆꯠꯂꯀꯥꯟꯗꯒ ꯇ꯭ꯔꯦꯟ ꯑꯣꯔ ꯇ꯭ꯔꯦꯟꯗꯒ ꯕꯁꯇꯒ ꯇ꯭ꯔꯥꯚꯦꯜ ꯇꯧꯔꯀꯥꯟꯗꯒ ꯆꯠꯂꯦ ꯑꯗ ꯆꯠꯄ ꯍꯥꯏꯁꯦ ꯄꯩꯁꯥ ꯉꯥꯛꯇꯅꯦ ꯆꯠꯂꯀꯥꯟꯗ ꯂꯩꯐꯝꯒꯤ ꯄꯩꯁꯥꯅꯤ ꯆꯥꯐꯝꯒꯤ ꯄꯩꯁꯥꯅꯤ ꯑꯗꯨꯗꯨꯅ ꯄꯩꯁꯥꯒꯤ ꯑꯋꯥꯕꯁꯦ ꯌꯥꯝ ꯊꯦꯡꯅꯔꯛꯈꯤ ꯑꯗꯣ ꯑꯩꯅ ꯄꯨꯅꯦꯗ ꯂꯩꯔꯤꯀꯥꯟꯗ ꯑꯩꯁꯦ ꯗꯦꯜꯂꯤꯗ ꯍꯥꯟꯅꯒ ꯑꯣꯗꯤꯁꯟ ꯆꯠꯄꯁꯦ ꯑꯗꯨꯝ ꯌꯥꯎꯋꯦ ꯇꯣꯏꯅ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯇ꯭ꯔꯦꯟꯗꯒ ꯔꯤꯖꯔቬꯁꯟꯒ ꯐꯪꯗꯕꯤꯗꯒ ꯐꯨꯗ ꯀꯩꯅꯣꯗꯒꯤ ꯇ꯭ꯔꯦꯟꯒꯤ ꯇꯣꯏꯂꯦꯠ ꯃꯌꯥꯗꯒꯤ ꯍꯤꯞꯄꯀꯥꯟꯗꯒ ꯆꯠꯄꯒ ꯌꯥꯎꯋꯦ ꯑꯗ ꯈꯜꯂꯛꯇꯕꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯈꯜꯂꯛꯄꯁꯨ ꯌꯥꯎꯋꯦ ꯇꯁꯦꯡꯅ ꯑꯗꯨꯃꯁꯨ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯑꯦ ꯑꯗꯒꯤ ꯃꯤꯅ ꯑꯗꯨꯝ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯋꯥꯊꯤ ꯋꯥꯔꯦꯝꯁꯨ ꯑꯗꯨꯝ ꯁꯟꯗꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯗꯤ ꯑꯗꯨꯝ ꯌꯨꯁ ꯇꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯗꯤ ꯇꯁꯦꯡꯅ ꯁ꯭ꯇ꯭ꯔꯒꯜ ꯍꯥꯏꯅꯕꯨꯗꯤ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯇꯁꯦꯡꯅ ꯀꯩꯅꯣꯝꯃ ꯍꯦꯛ ꯉꯁꯤ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯔꯤꯁꯤꯁꯨ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯎꯔꯅꯤ ꯊꯥꯒꯠꯄꯤꯕꯗꯤ ꯈꯤꯇꯪꯗꯤ ꯑꯗꯒꯤ ꯊꯥꯒꯠꯄꯤꯕꯗꯒꯤ ꯁꯤꯗ ꯄꯨꯜ ꯗꯥꯎꯟ ꯇꯧꯅꯕꯁꯦ ꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯗꯨ ꯃꯌꯥꯝꯗꯨꯗꯒꯤ ꯂꯤꯈꯠꯂꯛꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯗ ꯁ꯭ꯇ꯭ꯔꯒꯜꯁꯦ ꯍꯣꯏ ꯍꯥꯏꯗꯤ ꯗꯤꯁ ꯑꯥꯔ ꯗ ꯐ꯭ꯌꯨ ꯄꯣꯏꯟꯠꯁ ꯍꯥꯏꯇꯥꯔꯦ ꯇꯨ ꯕꯤ ꯃꯦꯟꯁꯟ ꯌꯥꯝ ꯐꯖꯩ ꯑꯗꯨꯅꯤ ꯍꯥꯏꯗꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯇ꯭ꯔꯒꯜ ꯍꯧꯖꯤꯛꯀꯤ ꯍꯦꯂꯤꯅ ꯄꯟꯕꯤꯕꯗꯣ ꯍꯧꯖꯤꯛ ꯋꯥꯠꯑꯦꯚꯔ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯁꯦ ꯂꯨꯛꯁꯨ ꯇꯣꯉꯥꯟꯕꯅꯤꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯁꯦ ꯂꯨꯛꯁꯦ ꯌꯨꯅꯤꯛ ꯑꯣꯏꯔꯤꯕꯅꯤꯅ ꯇꯁꯦꯡꯅ ꯄꯥꯝꯕꯁꯨ ꯌꯥꯎꯏ ꯄꯥꯝꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯨꯛꯁꯦ ꯍꯥꯏꯗꯤ ꯏꯟꯗꯤꯌꯟ ꯃꯥꯔꯀꯦꯠꯇ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯂꯨꯛꯁꯀꯤꯁꯤꯗꯁꯨ ꯑꯩꯈꯣꯏꯁꯦ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯇꯕꯁꯨ ꯅꯠꯇꯦ ꯇꯁꯦꯡꯅ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯀꯣꯝꯄꯤꯇꯤꯁꯟꯁꯨ ꯌꯥꯝꯅ ꯇꯐ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯍꯦꯂꯤꯅ ꯄꯟꯕꯤꯈꯤꯕꯗꯣ ꯍꯧꯖꯤꯛ ꯔꯥꯏꯠ ꯅꯥꯎ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯖꯦꯟ ꯃꯣꯃꯦꯟꯇ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯤꯅ ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯣꯃꯦꯟ ꯑꯗꯨ ꯑꯗꯥ ꯍꯧꯖꯤꯛ ꯄꯟꯕꯤꯈꯤꯕꯗꯣ ꯑꯗꯨꯅꯦꯕ ꯍꯥꯏꯗꯤ
ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯅ ꯀꯩꯅꯣꯝꯃ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯁꯤꯅꯦꯕ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯁꯦ ꯇꯧꯔꯒꯗꯤ ꯃꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤꯕꯗꯨꯗꯒꯤ ꯗꯕꯜ ꯇꯥꯏꯝ ꯍꯦꯟꯅ ꯑꯩꯅ ꯑꯣꯏꯔꯁꯨ ꯍꯦꯂꯤꯅ ꯑꯣꯏꯔꯁꯨ ꯐꯪꯒꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯦꯛꯁꯄꯦꯛ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯕꯨ ꯀꯩ ꯍꯥꯏꯅꯤ ꯁꯤꯙꯕꯤꯕ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯗꯅꯕ ꯃꯤꯁꯤꯡꯁꯦ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯑꯋꯥꯕ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯤꯕꯤꯔꯤ ꯋꯥꯔꯤꯁꯦ ꯂꯤꯕꯤꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯉꯤꯁꯦ ꯑꯋꯥꯕ ꯃꯌꯥꯝꯒꯤ ꯐꯦꯁ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕꯒꯤ ꯍꯥꯏꯗꯤ ꯑꯆꯤꯚꯃꯦꯟ ꯃꯌꯥꯝꯗꯣ ꯍꯦꯂꯤꯒꯤ ꯑꯆꯤꯚꯃꯦꯟ ꯃꯌꯥꯝꯗꯣ ꯑꯝꯇ ꯁꯦꯡꯅ ꯃꯌꯥꯝꯗ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯣꯀꯦ ꯑꯆꯤꯚꯃꯦꯟꯁꯦ ꯇꯁꯦꯡꯅ ꯑꯩꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯁꯤꯒꯤ ꯃꯣꯗꯦꯂꯤꯡ ꯂꯥꯏꯟꯁꯦ ꯌꯥꯝ ꯄꯥꯝꯕ ꯂꯥꯛꯑꯦ ꯑꯗꯨꯅ ꯄꯥꯝꯕ ꯂꯥꯛꯄꯁꯤꯗ ꯑꯩꯁꯦ ꯑꯣꯀꯦ ꯈꯤꯇꯪ ꯃꯦꯖꯔ ꯑꯣꯏꯅ ꯍꯣꯏ ꯃꯆꯥ ꯃꯆꯥ ꯁ꯭ꯀꯨꯜꯗꯒꯁꯨ ꯀꯣꯂꯦꯖꯇꯒ ꯇꯥꯔꯛꯄꯗꯤ ꯌꯥꯝ ꯌꯥꯎꯋꯦ ꯇꯥꯔꯛꯄꯁꯦ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯒꯤ ꯈꯜꯂꯛꯇꯕꯁꯨ ꯈꯠꯇꯣꯔꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯔꯤꯖꯦꯛꯁꯟꯁꯨ ꯃꯌꯥꯝ ꯌꯥꯎꯔꯛꯈꯤ ꯑꯗ ꯇꯁꯦꯡꯅ ꯑꯩꯅ ꯅꯤꯡꯁꯪꯕ ꯍꯣꯏ ꯄꯟꯕ ꯌꯥꯕꯁꯦ ꯑꯩꯅ 2002ꯗ ꯑꯩꯈꯣꯏꯁꯦ ꯃꯤꯝꯁꯅ ꯁꯤꯟꯕꯤꯕ ꯀꯩꯅꯣꯁꯦ ꯃꯦꯟ ꯍꯟꯠ ꯍꯥꯏꯇꯥꯔꯦ 2002ꯁꯤꯗ ꯑꯩꯁꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯄ꯭ꯔꯣꯄꯔ ꯀꯣꯝꯄꯤꯇꯤꯁꯟ ꯌꯥꯎꯕꯁꯦ ꯐꯪꯖꯔꯛꯈꯤ 2002ꯗ ꯑꯩꯁꯦ ꯃꯦꯟ ꯍꯟꯠ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯖꯔꯛꯑꯦ ꯑꯗꯨꯗꯨꯒ 2002ꯁꯤꯗ ꯀꯩꯅꯣ ꯐꯥꯔꯁ ꯔꯟꯅꯔ ꯑꯞ ꯇꯥꯖꯔꯛꯑꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯗꯅꯦ ꯑꯗꯨꯗꯨꯃ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯖꯤꯛꯀ ꯈꯦꯠꯅꯕ ꯑꯃꯅ ꯈꯤꯇꯪ ꯀꯩꯅꯣ ꯑꯗꯨ ꯇꯥ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯕꯁꯤ ꯍꯦꯜꯂꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯀꯣꯝꯄꯤꯇꯤꯁꯟꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯣꯗꯦꯜꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯌꯥꯝ ꯊꯣꯛꯂꯛꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯦꯀꯦꯟ ꯑꯩꯁꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯁꯦ ꯗ ꯚꯦꯔꯤ ꯅꯦꯛꯁ ꯋꯤꯛ ꯑꯗꯨꯝ ꯑꯩꯁꯦ ꯕꯣꯝꯕꯦꯗ ꯑꯗꯨꯝ ꯑꯩꯁꯦ ꯁꯣ ꯊꯣꯛꯄꯒꯤ ꯑꯗꯨꯝ ꯆꯥꯟꯁꯁꯦ ꯑꯗꯨꯝ ꯐꯪꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯦꯝ ꯑꯔꯨꯅꯥ ꯄꯤꯌꯥꯔꯤ ꯑꯃ ꯂꯩ ꯃꯥꯅ ꯑꯗ ꯃꯥꯅ ꯇꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯕꯣꯝꯕꯦꯗ ꯑꯗꯨꯝ ꯁꯣꯒꯤ ꯆꯠꯄ ꯌꯥꯎꯈ꯭ꯔꯦ ꯑꯗ ꯃꯣꯏ ꯇꯥꯖ ꯍꯣꯇꯦꯜ 5-star ꯍꯣꯇꯦꯜ ꯑꯗꯨꯗꯒ ꯑꯗꯨꯝ ꯇꯧꯗꯅ ꯑꯗꯨꯝ ꯑꯩꯁꯦ ꯑꯗꯨꯝ 1 weekꯀꯤ ꯇꯥꯏꯝꯗ ꯑꯗꯨꯝ ꯐꯅꯌꯥꯝ ꯑꯩꯁꯦ ꯑꯗꯨꯝ ꯑꯣꯐꯔꯁꯦ ꯐꯅꯌꯥꯝ ꯐꯪꯈ꯭ꯔꯦꯕ ꯑꯗꯒꯤ ꯐꯤꯜꯝꯒꯤ ꯑꯦꯜꯕꯝꯒꯤ ꯑꯗꯨꯝ ꯈꯔ ꯂꯥꯛꯈꯤ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯦ ꯑꯗꯨꯒ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯅꯁꯨ ꯑꯗꯨꯝ ꯑꯩꯁꯦ ꯃꯣꯗꯦꯂꯤꯡꯁꯦ ꯑꯗꯨꯝ ꯌꯥꯝ ꯋꯥꯅ ꯃꯦꯅꯦꯖ ꯇꯧꯋꯦ ꯑꯗꯨꯗꯁꯨ ꯑꯩꯁꯦ ꯀꯣꯂꯦꯖꯀꯤ ꯏꯟꯇꯔ ꯀꯣꯂꯦꯖꯀꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯀꯣꯝꯄꯤꯇꯤꯁꯟ ꯃꯌꯥꯝ ꯌꯥꯎꯔꯛꯑꯦ ꯑꯗꯨꯗꯁꯨ ꯑꯩꯁꯦ ꯃꯣꯏꯒꯤ ꯑꯗꯨꯝ ꯇꯥꯔꯛꯑꯦ ꯑꯩꯁꯦ ꯐꯦꯁꯟ ꯁꯣꯒꯤ ꯂꯥꯏꯟꯁꯤꯗ ꯑꯗꯨꯝ ꯋꯤꯅꯔꯁꯤ ꯑꯗꯨꯝ ꯑꯣꯏꯔꯛꯑꯦꯕ ꯑꯗꯒꯤ ꯁꯦꯀꯦꯟ ꯇꯥꯔꯛꯄ ꯌꯥꯎꯏ ꯊꯥꯔꯠ ꯇꯥꯔꯛꯄ ꯌꯥꯎꯏ ꯑꯗꯒꯤ ꯇꯧꯀꯥꯟꯁꯦ ꯑꯩꯁꯦ ꯑꯗꯨꯝ ꯀꯣꯂꯦꯖꯇꯁꯨ ꯑꯗꯨꯝ ꯃꯤꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯁꯦ ꯑꯗꯨꯝ ꯑꯣꯔꯒꯅꯥꯏꯖꯔ ꯇꯥꯏꯞꯇ ꯑꯗꯨꯝ ꯂꯩꯔꯝꯅꯤ ꯃꯤꯅ ꯑꯗꯨꯝ ꯃꯁꯛ ꯈꯪꯉꯛꯑꯦ ꯑꯗꯒꯤ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯄꯨꯅꯦꯗ ꯑꯩꯁꯦ MBA ꯇꯧꯕꯒꯤ ꯆꯠꯂꯦ ꯑꯗꯨꯒꯤ MBA ꯇꯧꯕꯒꯤ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯀ꯭ꯂꯥꯁ ꯍꯧꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯍꯦꯛ ꯖꯣꯏꯟ ꯇꯧꯕꯒ ꯃꯦꯕꯤ 2 months ꯇꯥꯏꯝꯗ ꯑꯩꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇꯨꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯦꯝꯄꯁꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯀꯦꯝꯄꯁꯁꯦ ꯌꯥꯝ ꯌꯥꯝꯃꯦꯕ ꯑꯩꯈꯣꯏꯒꯤ MBA ꯇꯧꯕ ꯖꯒꯥꯁꯦ ꯁꯨꯔꯦꯗꯠꯇ ꯒ꯭ꯔꯨꯞ ꯑꯣꯐ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁ ꯑꯅ ꯑꯗ ꯑꯩꯈꯣꯏꯒꯤ ꯀꯦꯝꯄꯁꯁꯤꯒꯤ ꯑꯣꯏꯅ ꯑꯩꯁꯦ ꯋꯤꯅꯔ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇꯔ ꯇꯥꯔꯦꯕ ꯑꯩꯈꯣꯏ ꯀꯦꯝꯄꯁꯁꯤꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯦꯝꯄꯁꯀꯤ ꯋꯤꯅꯔ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯂꯣꯏꯅ ꯂꯥꯛꯑꯦ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛ ꯋꯤꯅꯔ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯀꯣꯝꯄꯤꯇꯤꯁꯟ ꯇꯧꯕꯗ ꯑꯃꯨꯛꯀꯁꯨ ꯋꯤꯅꯔ ꯑꯣꯏꯔꯦ ꯑꯗꯨꯗꯒꯤ ꯑꯗꯒꯤ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯁꯦ ꯃꯣꯗꯦꯂꯤꯡꯁꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯏꯁꯥꯅ ꯑꯗꯨꯝ ꯁꯨꯝ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯍꯦꯟꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯦ ꯑꯗꯨꯝ ꯐꯦꯜ ꯑꯣꯏꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯛꯑꯦ ꯉꯁꯥꯏ ꯑꯗꯨم ꯍꯥꯏꯖꯕꯗꯣ ꯑꯗꯒꯤ ꯑꯗꯨꯒꯤꯗꯣ ꯇꯥꯖꯔꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯇꯥꯖꯔꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ 2010ꯗ ꯑꯩꯁꯦ ꯊꯕꯛ ꯇꯧꯕ ꯍꯧꯔꯦ ꯑꯗꯨꯒꯤ ꯃꯇꯝꯗ ꯑꯩꯁꯦ MBA ꯂꯣꯏꯔꯒ ꯆꯍꯤ 6 ꯑꯃꯁꯨ ꯊꯕꯛ ꯇꯧꯖꯔꯝꯃꯦ ꯑꯗ ꯄꯨꯅꯦꯗꯅꯦ ꯑꯗꯨꯗꯨꯗ ꯑꯩꯁꯦ ꯃꯤꯁꯇꯔ ꯄꯨꯅꯦ ꯑꯃꯨꯛ ꯌꯥꯎꯔꯦ ꯃꯤꯁꯇꯔ ꯄꯨꯅꯦꯁꯨ ꯑꯃꯨꯛ ꯇꯥꯖꯔꯛꯑꯦ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯀꯥꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯥꯖꯔꯛꯑꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯃꯤꯁꯇꯔ ꯄꯨꯅꯦ ꯂꯣꯏꯔꯕ ꯃꯤꯁꯇꯔ ꯄꯨꯅꯦꯒꯤ ꯃꯔꯛꯇ ꯑꯩꯁꯦ ꯒ꯭ꯂꯦꯗ꯭ꯔꯦꯛꯁ ꯑꯅ ꯍꯧꯖꯤꯛꯇꯤ ꯇꯧꯈꯤꯗ꯭ꯔꯕꯗꯤ ꯃꯥꯜꯂꯦ ꯑꯗ ꯒ꯭ꯂꯦꯗ꯭ꯔꯦꯛꯁ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯅ ꯃꯇꯝꯗꯨꯗ ꯇꯧꯋꯦ ꯀꯩꯅꯣ ꯖꯣꯟ ꯑꯕ꯭ꯔꯥꯍꯝ ꯗꯤꯅꯣ ꯃꯣꯔꯤꯌꯥ ꯃꯣꯏꯅꯒ ꯇꯥꯈꯤꯕ ꯀꯣꯝꯄꯤꯇꯤꯁꯟꯗꯣ ꯑꯗ ꯑꯩꯁꯦ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯋꯦ ꯇꯧꯕꯁꯦ 2009ꯗꯅꯦ ꯇꯧꯕꯁꯤꯗ ꯑꯩꯁꯦ ꯃꯣꯏꯒꯤ 31,000 ꯑꯦꯟꯇ꯭ꯔꯤꯁ ꯂꯥꯛꯑꯦꯕꯀꯣ 31,000 ꯑꯦꯟꯇ꯭ꯔꯤꯁ ꯂꯥꯛꯄꯁꯤꯗ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯩꯁꯦ ꯑꯍꯥꯟꯕ ꯐꯥꯔꯁ ꯔꯥꯎꯟ ꯆꯪꯉꯦ ꯁꯦꯀꯦꯟ ꯔꯥꯎꯟ ꯆꯪꯉꯦ ꯊꯥꯔꯠ ꯔꯥꯎꯟ ꯁꯨꯝ ꯆꯪꯉꯦ ꯆꯪꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯄ꯭ꯔꯤ ꯐꯥꯏꯅꯦꯜꯅ ꯍꯦꯛ ꯐꯥꯏꯅꯦꯂꯤꯁꯁꯦ 20 ꯈꯜꯂꯦ ꯃꯣꯏꯅ ꯑꯗ 20ꯒꯤ ꯍꯦꯛ ꯃꯃꯥꯡꯒꯤ ꯄ꯭ꯔꯤ ꯐꯥꯏꯅꯦꯜꯁꯤꯗ ꯑꯩꯁꯦ ꯂꯩꯍꯧꯔꯦ ꯇꯁꯦꯡꯅ ꯑꯗ ꯂꯩꯍꯧꯕꯁꯤꯗ ꯍꯣꯏ ꯉꯥꯛꯇꯪꯒꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯗꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯍꯣꯠꯅꯔꯛꯈꯤꯕꯗꯨꯅ ꯑꯩꯉꯣꯟꯗ ꯇꯨꯡꯗ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯔꯛꯄ ꯂꯥꯛꯈꯤꯕ ꯇꯁꯦꯡꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯃꯤꯁꯇꯔ ꯄꯨꯅꯦ ꯑꯗꯨꯝ ꯒ꯭ꯂꯦꯗ꯭ꯔꯦꯛꯁ ꯑꯗꯣ ꯈꯠꯇꯣꯔꯛꯑꯦ ꯔꯤꯖꯦꯛꯁꯟ ꯆꯠꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯅꯦꯗꯣ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗ ꯑꯩꯁꯦ 2013ꯗ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯒꯤ ꯍꯥꯏꯗꯤ ꯕꯕꯥ ꯃꯃꯥ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯅ ꯔꯤꯇꯥꯌꯔ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯏꯆꯟꯅꯨꯄꯤꯁꯨ ꯂꯨꯍꯣꯡꯈꯤꯕ ꯇꯥꯏꯃꯤꯡ ꯑꯣꯏꯕꯒꯤ ꯌꯨꯝꯒꯤ ꯀꯟꯗꯤꯁꯟꯒꯤ ꯃꯑꯣꯡꯗꯒꯤ ꯑꯩꯁꯦ ꯊꯣꯛꯂꯛꯑꯦ ꯕꯠ ꯑꯦꯅꯤꯋꯦ ꯑꯥꯏ ꯑꯣꯜꯋꯦꯁ ꯇ꯭ꯔꯥꯏ ꯇꯨ ꯐꯥꯏꯟ ꯍꯦꯄꯤꯅꯦꯁ ꯑꯩꯅ ꯑꯦꯅꯤꯋꯦ ꯆꯠꯂꯁꯨ ꯑꯗꯨꯝ ꯑꯩꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯄꯁꯦ ꯈꯔꯗꯤ ꯉꯝꯒꯜꯂꯦ ꯍꯩꯒꯜꯂꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯗꯒꯤ ꯑꯃꯨꯛ 2015ꯗ ꯑꯩꯁꯦ ꯀꯩꯅꯣ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯒꯤ ꯑꯃꯨꯛ
Mr. India gi ase ken goal la e adamaina la aduna mo achoba chapter mo ikre adamain tor kan sida 2015 zira ise Mr. International India ana amuk tare aduga India represent tor kan da ina Philippines ta mu chacharui ken da November tha da aduga hala ga ise adudige mo ise dum modeling time adum matam tam gi dum taw aduga Bombay da ise like May Fashion Week adugi zu yaw ga chalui ta sem adamain lei hai tare aduni yam phai yam nungai ta bada khoi gi ꯍꯥꯏꯗꯤ ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯃꯔꯣꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯁꯅꯥ ꯃꯔꯨꯝ ꯀꯣꯛꯄꯤ ꯎꯆꯦꯛꯅꯤ ꯍꯥꯏꯅꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝꯗꯨꯗ ꯍꯥꯏꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯃꯤꯅ ꯊꯥꯖꯗ ꯇꯥꯔꯒꯁꯨ ꯇꯣꯝꯊꯤꯟ ꯉꯥꯟꯕ ꯍꯥꯏꯗꯤ ꯑꯃꯔꯣꯝꯗ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕ ꯐꯦꯂꯤꯌꯔ ꯃꯌꯥꯝ ꯑꯃ ꯅꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤ ꯃꯌꯥꯝꯅ ꯁꯛꯈꯪꯕ ꯑꯃ ꯑꯣꯏꯔꯛꯏꯕ ꯍꯦꯂꯤꯁꯤꯁꯨ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦꯕ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯈꯥꯁꯨ ꯑꯗꯨꯝ ꯆꯠꯊꯈꯤꯁꯤ ꯑꯗꯨꯕꯨ ꯚ꯭ꯌꯨꯋꯔꯁ ꯄꯨꯝꯅꯃꯛꯇꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯈꯛꯇꯪ ꯂꯧꯃꯤꯟꯅꯁꯤ ꯂꯝꯖꯤꯡꯕ ꯖꯨꯋꯦꯂꯔꯤꯅ ꯑꯗꯣꯝꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯁꯅꯥ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯣꯡꯕ ꯁꯅꯥ ꯑꯁꯥꯃꯜꯗ ꯐꯪꯍꯟꯖꯔꯤ ꯑꯩꯈꯣꯏꯒꯤ ꯁꯔꯚꯤꯁꯁꯤꯡꯗꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯗꯤꯖꯥꯏꯟꯁꯤꯡ ꯔꯦꯗꯤꯃꯦꯗꯇ ꯐꯪꯍꯟꯖꯔꯤ ꯁꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯕ ꯑꯁꯦꯡꯕ ꯁꯅꯥ ꯈꯛꯇꯃꯛ ꯄꯤꯖꯔꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯅ ꯑꯣꯔꯗꯔ ꯗꯦꯂꯤꯚꯔꯤꯁꯤꯡ ꯄꯤꯖꯔꯤ ꯁꯅꯥ ꯑꯁꯥꯃꯜ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯅ ꯂꯧꯖꯔꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯨ ꯑꯗꯣꯝꯒꯤ ꯁꯔꯚꯤꯁꯇ ꯂꯩꯖꯔꯤ Ngasimak lengsinbirau Lamjingba Jewellery Private Limited DM College Road opposite Memsi Mall Thangmaiban Imphal West email lamjingbajewellery@gmail.com website www.lamjingbagoldbank.com contact us at 764293445 and 94029923991 Lamjingba Jewellery good quality is our priority Furniture industry da chahi tara manga hen experience leiraba mobile furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari miyam service vertical sing asigi khudong chaw lobi ngasi lengchin biroksi mobile furniture Capital near Imphal Products NIT Manipur na Sinduna Ogri 2019 Drift into Utopia Haiva Team da Mars Kungani Pantiki Kuntraga Matwe Fawa Langol de Laiba NIT da Aktuk Jaragani Tauramastiki Manung Channa Miss Ogri Mega Night Battle of the Bands Hip Hop Night Dance Competition Cosplay Mini Night Voice of Ogri Extempo Debate Quiz Panting Football Dota 2 Counter Strike PUBG Mobile Amadi Mobile Legends the Chingba Event Sing Yauri Form Pham Ogri Office NIT Manipur Langol Sindam Book House Singzamai Dissolve Center Kasampat Junction Deltas 0 Squawkatel, Ibojo Computer Center, MU Get Opposite, Nandini Bookstore, Bisnupur Bazaar, Neo Bakery, Ningthokong, Lifestyle Fitness Gyms, Thangai Pro, LK Bookstore, Lamlong, Lairik Makon, Palace Gate, Ravi Jewellery, Kakjing, Gateway, Nambol, Thangzam Pepper Mart, Moirang, Avishi Bookstore, Kongba Bazaar, Naughty Dog, Kashampat, Big M Studio, Katwa, Makhanaurem Laikai. Last date of form submission, 15 March 2019. Akupa Marol Gidama, Akwegi website, www.ogri.org, Deki, Kanglaba Yagani. Break ki matungda taramna okchari heli break atenba break am sulauru re ko break ki matungda hena nungai ba viewers sing de hena entertain oigada ba wahang khara sum hangjage aidi akoi heli se akoi glamours world matang se di heli se educative khangbirabani well experienced neba ado ina hojik lak sagadori ba wahang sina kanoni akoi ki manipur gi Glamorous world gi matang se koi sigi Manipur gi matang sida habetang kamaina kari experience lay habdo habetang habi ai se amna keno dawe adum direct se wazu ngangale ngang ba se kon zo hawe direct ngangale ada ai se adum seng na haisage aina adum experience akhoina thain ri gi torok poi matung ina ta seng na keno se angang masak phajaba yengnungai ba wangang ba hiba khotpa yamna talented ba yamna brilliant ba mayam am di thoe ado oza oi ba jam thui moi je ta seng na so amani khak tho ora kan da ki oza gi senthom ka ba gum ba se si jam thugalle aduna ta seng na ego yam lai ba je thengnei yam seng na haijara ba da so amani tho ma kan hekta somna kan na muk oza hekta oiram ba gumba aduna muk kitang kai haini adum kitang professionalism je kitang maintain tarok ta ba yaur e aduma lai adu ka ta sing na khogi sai akhogi Manipur sita ta sing na kai haini haidi model amo itadi kai actually model haise kai no je khang da ba ju phana ma lai ta sing na masagi hekta pamjare haiduna je hekta ta sing na kai haini
ꯇꯥꯡꯖꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯗꯤ ꯁꯤꯗꯤ ꯐꯤꯖꯤꯀꯦꯜ ꯑꯣꯚꯔꯑꯣꯜ ꯑꯃꯨꯛ ꯗꯔꯀꯥꯔ ꯇꯥꯔꯛꯄꯅꯤꯅ ꯄꯥꯝꯖꯔꯦ ꯍꯥꯏꯔꯒꯁꯨ ꯍꯦꯛꯇ ꯌꯥꯗꯦꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯈꯔ ꯂꯩꯔꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯄ꯭ꯂꯁ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯐꯤꯖꯤꯛꯇ ꯑꯣꯏꯔꯁꯨ ꯂꯨꯛꯁꯇ ꯑꯣꯏꯔꯁꯨ ꯃꯤꯁꯦ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕꯀꯣ ꯑꯗꯒꯤ ꯍꯦꯛꯇ ꯃꯣꯗꯦꯜ ꯑꯃ ꯑꯣꯏꯕꯗ ꯃꯁꯛ ꯍꯦꯛꯇ ꯐꯖꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯀꯩꯁꯨ ꯂꯩꯇꯦ ꯃꯤꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯇꯣꯉꯥꯟꯅ ꯂꯩꯀꯣ ꯇꯁꯦꯡꯅ ꯑꯗꯨꯒ ꯍꯦꯛꯇ ꯑꯗꯨꯒ ꯁꯛ ꯐꯖꯔꯒ ꯃꯣꯗꯦꯂꯤꯡꯒꯤ ꯂꯥꯏꯟꯗ ꯆꯥꯟꯅꯗꯕꯁꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯎꯋꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯩ ꯁꯨꯕ ꯁꯨꯗꯕ ꯑꯩꯒꯤ ꯗꯤꯖꯥꯏꯅꯔꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯔꯕꯅꯦꯅ ꯍꯦꯛꯇ ꯂꯧꯁꯟꯕꯁꯨ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯑꯗꯨꯅ ꯑꯣꯚꯔꯑꯣꯜ ꯃꯌꯥꯝꯗꯗꯤ ꯃꯄꯥꯟꯗꯗꯤ ꯍꯦꯛ ꯃꯣꯗꯦꯜ ꯑꯃꯅꯦ ꯗꯤꯖꯥꯏꯅꯔ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯔꯀꯥꯟꯗ ꯍꯦꯛ ꯑꯣꯀꯦ ꯃꯣꯗꯦꯜ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯎ ꯍꯥꯏꯕꯒꯤ ꯋꯥꯎ ꯐꯦꯛꯇꯔꯗꯨꯃ ꯑꯗꯨꯝ ꯐꯤꯜ ꯇꯧꯋꯦꯕ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯑꯁꯥꯏꯗꯁꯨ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯁꯣ ꯑꯃ ꯇꯧꯔꯒ ꯄꯪꯌꯥꯎ ꯁꯜꯂꯒ ꯃꯣꯗꯦꯜꯅꯤ ꯍꯥꯏꯔꯒ ꯃꯣꯗꯦꯜ ꯍꯥꯏꯕ ꯋꯥꯔꯗ ꯇꯔꯝꯁꯦ ꯌꯥꯝꯅ ꯐꯥꯒꯤ ꯑꯣꯏꯅ ꯇꯥꯍꯜꯂꯛꯄꯁꯨ ꯌꯥꯎꯋꯤ ꯇꯁꯦꯡꯅ ꯑꯗꯣ ꯁꯤ ꯈꯤꯇꯪ ꯃꯦꯟꯇꯦꯟ ꯇꯧꯍꯟꯖꯅꯤꯡꯉꯦ ꯑꯩꯈꯣꯏꯅ ꯗꯤꯖꯥꯏꯅꯔꯁꯤꯡꯅ ꯁꯣ ꯑꯃ ꯁꯤꯜꯂꯛꯄ ꯃꯇꯝꯗꯁꯨ ꯇꯁꯦꯡꯅ ꯃꯤꯁꯦ ꯌꯦꯡꯉꯒ ꯂꯧꯍꯟꯖꯅꯤꯡꯉꯦ ꯈꯤꯇꯪ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯃ ꯊꯝꯕꯤꯔꯀꯥꯟꯗ ꯑꯗꯨꯒ ꯃꯣꯗꯦꯜ ꯑꯣꯏꯅꯤꯡꯉꯤꯕ ꯃꯁꯥꯃꯛꯅꯁꯨ ꯇꯁꯦꯡꯅ ꯑꯩꯁꯦ ꯀꯩ ꯍꯥꯏꯅꯤ ꯀꯩ ꯍꯥꯏꯅꯤ ꯃꯣꯗꯦꯜ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯀꯔꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯇꯥꯏ ꯌꯦꯁ ꯑꯗꯨ ꯈꯤꯇꯪ ꯃꯁꯥꯅꯁꯨ ꯊꯤꯒꯠꯆꯍꯟꯖꯅꯤꯡꯉꯦ ꯇꯁꯦꯡꯅ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯄꯔꯐꯦꯛ ꯑꯣꯏꯕ ꯅꯠꯇꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯐꯤꯖꯤꯛ ꯑꯃ ꯃꯦꯟꯇꯦꯟ ꯇꯧꯗꯅ ꯑꯗꯒꯤ ꯃꯥꯒꯤ ꯁꯝꯗ ꯑꯣꯏꯔꯁꯨ ꯁ꯭ꯀꯤꯟꯗ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯀꯦꯌꯔ ꯂꯧꯍꯟꯖꯅꯤꯡꯉꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯑꯦꯟꯇꯔ ꯇꯧꯍꯟꯖꯅꯤꯡꯉꯦ ꯁꯤ ꯍꯥꯏꯅꯤꯡꯉꯦ ꯍꯣꯏ ꯑꯗꯨꯅꯤ ꯁꯤꯅ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯑꯦꯅꯤ ꯀꯩꯅꯣꯁꯤ ꯂꯥꯏꯕ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯆꯪꯗꯕꯒꯤ ꯑꯩ ꯐꯤꯜꯗꯨꯗ ꯂꯩꯕꯒꯤ ꯆꯪꯉꯨꯗꯕꯒꯤ ꯏꯔꯥꯏ ꯂꯥꯏꯅꯤ ꯀꯥꯏ ꯄꯦꯅꯥ ꯈꯣꯡ ꯂꯥꯏ ꯀꯥꯏꯗꯣ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯄꯦꯅꯥ ꯈꯣꯡꯕ ꯍꯩꯔꯝꯗꯦ ꯍꯥꯏꯕꯗꯨꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯋꯤ ꯃꯁ ꯕꯤ ꯁ꯭ꯇꯨꯗꯦꯟ ꯑꯣꯜꯋꯦꯁꯅꯦꯕ ꯍꯥꯏꯗꯤ ꯇꯝꯕ ꯍꯥꯏꯕꯁꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯅꯠꯇ꯭ꯔꯥ ꯇꯝꯕ ꯍꯥꯏꯕꯁꯤ ꯂꯣꯏꯕ ꯁꯨꯡꯅꯥꯏ ꯅꯥꯏꯗꯦꯕ ꯑꯦꯚ꯭ꯔꯤ ꯄꯥꯔꯠ ꯑꯦꯚ꯭ꯔꯤꯋꯦꯌꯔ ꯑꯦꯚ꯭ꯔꯤ ꯖꯒꯥ ꯑꯩꯈꯣꯏ ꯇꯝꯕ ꯍꯥꯏꯕꯁꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯁꯤꯒꯤ ꯇꯝꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯁꯨ ꯁꯦꯟꯇꯦꯟꯁ ꯑꯃ ꯏꯟꯁꯔꯠ ꯇꯧꯖꯍꯧꯒꯦꯕꯀꯣ ꯆꯦꯅꯗꯤ ꯍꯪꯕꯤꯔꯛꯇ꯭ꯔꯦ ꯑꯗꯣ ꯍꯪꯉꯛ ꯇꯥꯔꯗꯤ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯑꯩꯁꯦ ꯁꯦꯟꯇꯦꯟꯁ ꯑꯃꯗ ꯗꯤꯐꯥꯏꯟ ꯇꯧꯒꯦꯅ ꯍꯪꯉꯛ ꯇꯥꯔꯗꯤ ꯑꯥꯏ ꯑꯦꯝ ꯁ꯭ꯇꯤꯜ ꯑꯦ ꯂꯔꯅꯤꯡ ꯄꯔꯁꯟ ꯍꯥꯏꯅ ꯑꯗꯨꯝ ꯈꯨꯝꯖꯅꯤꯡꯉꯦꯕ ꯈꯨꯝꯁꯨ ꯈꯨꯝꯃꯦ ꯑꯗꯨꯝ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯁꯛꯁꯦꯁ ꯍꯥꯏꯕꯁꯦ ꯁꯛꯁꯦꯁꯐꯨꯜ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯍꯣꯏ ꯁꯛꯁꯦꯁꯐꯨꯜ ꯃꯣꯗꯦꯜꯅ ꯆꯦꯅ ꯏꯟꯇ꯭ꯔꯣꯗꯛꯁꯟꯗ ꯍꯥꯏꯕꯤꯈ꯭ꯔ ꯇꯥꯔꯁꯨ ꯑꯗꯨꯝ ꯏꯁꯥꯗ ꯑꯗꯨꯝ ꯑꯦꯛꯁꯦꯞ ꯇꯧꯖꯗꯦꯕ ꯇꯧꯖꯗꯦ ꯍꯥꯏꯕꯗꯤ ꯁꯛꯁꯦꯁ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯔꯟ ꯇꯧꯕꯁꯤꯗꯤ ꯑꯗꯨꯝ ꯁꯤꯗ꯭ꯔꯤꯐꯥꯎꯕ ꯑꯗꯨꯝ ꯂꯔꯟ ꯇꯧꯔ ꯂꯩꯈꯤꯗꯧꯔꯕꯅꯦꯕ ꯌꯦꯁ ꯀꯟꯇꯤꯅ꯭ꯌꯨꯁ ꯄ꯭ꯔꯣꯁꯦꯁꯅꯦꯕ ꯑꯗꯨꯃꯥꯏꯅ ꯁ꯭ꯇꯤꯜ ꯑꯩꯈꯣꯏ ꯆꯦꯅ ꯂꯔꯟ ꯇꯧꯏꯅꯦ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯆꯨꯝꯃꯦꯅ ꯍꯥꯏꯖꯅꯤꯡꯉꯦ ꯃꯥꯅꯤ ꯏꯚꯟ ꯗꯣ ꯍꯧꯖꯤꯛꯁꯨꯅꯤ ꯑꯩꯈꯣꯏꯁꯤ ꯇ꯭ꯔꯥꯟꯁꯦꯛꯁꯟꯅꯦꯕ ꯇꯧꯅꯔꯤꯁꯦ ꯑꯗꯩꯗꯤ ꯖꯁ ꯋꯥꯔꯤ ꯀꯟꯚꯔꯁꯦꯠ ꯇꯧꯋꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗꯒꯤꯁꯨ ꯅꯪꯅ ꯑꯃꯨꯛ ꯇꯝꯃ ꯆꯠꯈꯤꯅꯤ ꯍꯦꯂꯤꯗꯒꯤꯁꯨ ꯑꯩꯅ ꯈꯪꯕ ꯇꯝꯍꯧꯒꯗꯣꯔꯤꯕꯅꯤ ꯁꯤꯗꯤ ꯑꯗꯨꯅ ꯋꯤ ꯃꯁ ꯕꯤ ꯁ꯭ꯇꯨꯗꯦꯟ ꯑꯣꯜꯋꯦꯁ ꯍꯥꯏꯁꯦ ꯇꯝꯕꯒꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯦꯂꯤꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯔꯦꯁꯄꯣꯟꯁ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯛꯏꯀꯣ ꯑꯗꯨ ꯑꯩꯅ ꯃꯈꯥ ꯇꯥꯔꯛꯄ ꯑꯃꯨꯛ ꯁꯨꯝ ꯍꯪꯅꯤꯡꯉꯤꯕꯁꯦ ꯑꯇꯩ ꯍꯥꯏꯗꯤ ꯍꯣꯏ ꯒ꯭ꯂꯦꯃꯔꯁ ꯋꯥꯔꯜꯗ ꯂꯩꯔꯕꯅꯤꯅ ꯒ꯭ꯂꯦꯃꯔꯁ ꯋꯥꯔꯜꯁꯤꯗ ꯈꯤꯇꯪ ꯑꯃꯨꯛ ꯍꯪꯒꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯇꯝ ꯑꯃ ꯍꯥꯏꯗꯤ ꯍꯦꯂꯤꯅ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩ ꯀꯣ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩꯗ ꯐꯪꯕ ꯑꯦꯗꯚꯥꯟꯇꯦꯖ ꯐꯦꯁꯤꯂꯤꯇꯤꯁꯇꯣ ꯍꯥꯏꯗꯤ ꯑꯦꯁ ꯑ ꯃꯣꯗꯦꯜ ꯅꯣꯠ ꯑꯣꯟꯂꯤ ꯍꯦꯟꯂꯤ ꯀꯣ ꯍꯥꯏꯗꯤ ꯃꯣꯗꯦꯜ ꯑꯃꯅ ꯑꯗꯒꯤ ꯃꯣꯗꯦꯂꯤꯡ ꯇꯧꯔꯤꯕ ꯑꯃꯅ ꯗꯤꯖꯥꯏꯅꯔ ꯑꯃꯅ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯃꯅ ꯃꯄꯥꯟ ꯑꯥꯎꯠꯁꯥꯏꯠ ꯃꯅꯤꯄꯨꯔꯗ ꯐꯪꯕ ꯑꯦꯗꯚꯥꯟꯇꯦꯖꯁꯤꯡꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯦꯂꯤꯅ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯕ ꯗꯤꯐ꯭ꯔꯦꯟꯁꯇꯣ ꯈꯦꯠꯅꯕꯁꯤꯡꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯈꯦꯠꯅꯕꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯦ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯝ ꯍꯣꯏ ꯄꯩꯁꯥ ꯄꯥꯏꯕꯕꯨꯗꯤ ꯌꯥꯝ ꯂꯩꯅꯔꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯦꯛꯇ ꯀꯨꯞꯊꯔꯀꯥꯟꯗꯗꯤ ꯑꯌꯥꯝꯕꯅ ꯄꯩꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯍꯦꯛꯇ ꯂꯩꯅꯩ ꯇꯁꯦꯡꯅ ꯃꯣꯗꯦꯜ ꯑꯃ ꯋꯥꯏꯒꯦ ꯍꯥꯏꯔꯁꯨ ꯍꯦꯛꯇ ꯃꯥꯗꯤ ꯀꯩ ꯍꯥꯏꯅꯤ ꯄꯤꯛꯅꯤꯛ ꯑꯃ ꯆꯠꯂꯒ ꯌꯥꯔꯕꯅꯤ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯁꯝꯖꯟꯈꯤꯕꯒꯨꯝꯕ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗꯤ ꯋꯥꯔꯤ ꯏꯍꯪ ꯍꯪꯕꯤꯗꯕꯒꯨꯝꯕ ꯑꯩꯈꯣꯏꯗ ꯃꯤ ꯑꯃꯅ ꯍꯥꯏꯌꯔ ꯇꯧꯕ ꯂꯥꯛꯑꯁꯨ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗ ꯃꯤ ꯑꯃ ꯑꯉꯥꯡ ꯈꯔ ꯄꯥꯝꯃꯦꯕꯨ ꯍꯥꯏꯇꯥꯔꯁꯨ ꯍꯦꯛꯇ ꯐ꯭ꯔꯤꯒꯤ ꯇꯥꯏꯞꯇ ꯍꯦꯛꯇ ꯈꯟꯕꯤꯌꯦꯕ ꯑꯩꯈꯣꯏꯒꯤ ꯃꯣꯗꯦꯜꯒꯤ ꯃꯌꯥꯝꯅ ꯎꯕꯤꯕ ꯄꯔꯁꯦꯞꯁꯟꯁꯦ ꯑꯗꯨꯒ ꯃꯄꯥꯟꯒ ꯑꯃꯨꯛ ꯈꯦꯠꯅꯔꯛꯄ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯁꯦ ꯑꯦꯅꯤ ꯀꯩ ꯍꯥꯏꯅꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯑꯩꯁꯦ ꯃꯣꯗꯦꯜ ꯑꯃ ꯑꯣꯏꯅ ꯃꯣꯏ ꯀꯝꯄꯅꯤ ꯑꯃꯅ ꯕ꯭ꯔꯥꯟ ꯑꯃꯅ ꯍꯥꯏꯌꯔ ꯇꯧꯔꯦꯕ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯌꯥꯝꯅ ꯂꯨꯛ ꯑꯞ ꯇꯧꯋꯦ ꯇꯁꯦꯡꯅ ꯑꯦꯅꯤ ꯃꯣꯏꯅ ꯁꯣꯁ ꯑꯃꯒꯤ ꯄꯨꯔꯁꯨ ꯑꯩꯈꯣꯏꯁꯦ ꯇꯁꯦꯡꯅ 5-star ꯍꯣꯇꯦꯜꯒꯨꯝꯕ ꯅꯠꯇ꯭ꯔꯁꯨ 4-star ꯍꯣꯇꯦꯜꯗ ꯑꯗꯨꯝ ꯑꯦꯀꯣꯃꯣꯗꯦꯠ ꯇꯧꯕꯤ ꯇꯁꯦꯡꯅ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯏꯊꯟꯗ ꯍꯦꯟꯅ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯁꯦꯟꯗꯔꯁꯦ ꯃꯦꯟꯇꯦꯟ ꯇꯧꯖꯅꯤꯡꯉꯛꯑꯦꯕ ꯁꯤꯗꯗꯤ ꯑꯃꯨꯛ ꯑꯗꯨꯒꯤ ꯆꯠꯅꯕꯤꯁꯦ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯇꯁꯦꯡꯅ ꯑꯗꯨꯒ ꯕꯖꯦꯠꯁꯦ ꯀꯌꯥꯅꯣ ꯈꯣꯠꯄꯅꯣ ꯍꯪꯉꯦ ꯑꯗꯨꯗꯨꯒ ꯇꯁꯦꯡꯅ ꯁꯤꯗꯗꯤ ꯑꯃꯨꯛ ꯏꯌꯥ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛꯁꯨ ꯎꯍꯜꯂꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯣꯗꯦꯂꯤꯡꯒꯤ ꯂꯥꯏꯟꯁꯤꯗꯗꯤ ꯑꯃꯨꯛ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯁꯤꯡꯗꯕꯁꯨ ꯌꯥꯗꯦ ꯇꯁꯦꯡꯅ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯖꯨꯒꯣꯠ ꯆꯥꯗꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯏ ꯑꯗꯒꯤ ꯌꯥꯝ ꯐꯕꯁꯨ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯗ ꯍꯦꯛꯇ ꯗꯥꯏꯔꯦꯛ ꯊꯥꯖꯕꯁꯤꯁꯨ ꯌꯥꯝꯅ ꯂꯨꯒꯜꯂꯦ ꯑꯩꯈꯣꯏꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯛꯇꯕ ꯅꯠꯆꯗꯦ ꯇꯁꯦꯡꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝꯅ ꯁꯤꯡꯅ ꯆꯠꯄꯁꯦ ꯌꯥꯝ ꯊꯤꯅ ꯃꯔꯨ ꯑꯣꯏ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗꯗꯤ ꯑꯗꯨꯒ ꯈꯦꯠꯅꯕ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯗꯒ ꯈꯦꯠꯅꯕꯁꯦ ꯌꯥꯝ ꯊꯤꯅ ꯌꯥꯝꯃꯟꯈꯤꯗꯅ ꯑꯩꯁꯦ ꯀꯔꯝꯕ ꯍꯥꯏꯗꯣꯏꯅꯣꯁꯦ ꯈꯪꯗ꯭ꯔꯦ
and akhoi na adadi ta sena every work system every work se keno se am systematic way ta sena akhoi na company amagi audition ama laktore for example akhoi da akhoi gi adadi model coordinator na lay professional ko adala coordinator se dam akhoi gi ming ke jelo ina ma register dawrani तो बस any company अमगी अमगी requirements अखोई तो तुम audition जी नुंग तीगे ले हैबी आई बॉम्बे तो दिता सेना मुंबई ले कताऊ नरी से अदर से कि आइगी looks की no sorry मोगी company तो ना पामे बम मोगी looks से every detail से मोगी requirements अखोई तो message तो तुम लाए अदुगा जाना तारदी if I really fit the bill then you know चला कांदा अखोई audition पीबो खत अदुगा system अदिगी खला गना कमाइन ताऊनी खला गना मोगी coordinator तो अखोई percentage क्या पीना गनी लोरा कांदा project लोरा कांदा payments kang clear ta rokani khokani je everything amna professional oiba e khoi manipur da na mung kenoma hai lag ho khangna sana buni na tawrani adi paisa jena pira oida hang basu phasa dogum ado id direct hangale ta sengna anything hang ba anyone any choreograph taw bugi or jet oibi gi lak phase ta sengna I'm so you know quite brave enough I get that ya the thing na ko duna zu ta sengna strength se lai ta sengna khoi manipur ai se da I am tenten wari mati ma ken adi any jet oibi gi je neglak ko yaw adi event su panjara roi organizer su panjara roi ge and I say thangna bada actor actress ka phami nei manipur ki film gi ko I didum I see lines to do modeling film gi yaw je de ko da to bosida budget se moi wai sana batai ko moi to no just oi gi paisa kya haine ki ge gaina I dum tai dum kai su ai tai yo adu to ko sana as adu ga adu moi bhajana kum na de haite moi na ngon hang ye ko na kya lau kya hai ki ge ka ngon hang ye moi wari de sum phami na ram na I DCC hai gi hai ko man hai aina chewi kya loga da ge kamai mai tong ne kya pa khang de da lising ama ani da pi da ya da ka hai de ko adi ge muk thang na ba du da mo aina mo hange as again song gi kya hai gi na hange as khang de da thaw ha na ba kha pi di phare da na hai de ko ada amni khena ba je ta se na koina paisa du na ma gi rate paisa du na khoi se da manipur aina da lo bombay da lo rate to aina se da long hai ba na te ba at least some certain you know certain amount na ma gi standard am so ma gi kind of kahini quality to ya hole ba da se na se di ya chalta hai phibam da agi negla ni paisa pek to da pir khang de da pir to da pir oi da chamam na ba everything ngam moi do ra clear oi na ba ma agi amount to gi negotiate to bu ya ko mi ngang mi ba ngang te ni ko e ko manipur gi ta se am no sin nam manipur gi anything idea am no si ba mi ne ni sa se na hon ada le re na agi support to do mi suna na te manipur gi da mak ta dum khoi tau gi na tholak la ba mi ngang te ne ba adamai to da na kitang adu ma chamam na ba mi am se kitang everything is clear cut am hen se ninge seng ha kan da whatever khoi na tamuri ba khamuri ba si last di khoi je aroi ba di ending da di job orientation ne ba seng ha kan da job orientation nga ta ne ba si di universal truth ne ba adu ta di aina adigi helina karigumba tawrubadugi remuneration hai sidi wari ni pesa da aduda gi agi rate lepana teba ai amarom da aina tawrubagi respect and honor ne bas thena kanda aduna sengna kanda professional oide have ne ba oide professional oi han ningi oi buzu la theng di thengna gre ha ado kiteng hena o hen zen hai ado makha tara poina hauji haidi hena su professional hena oirak pasu khoi punamak heli su ai su dagi ni leiba khoi society si leiba sing se mai ma gi field da loimak professional oiba su oisanu adu heli makha tara poina ko heli se model ama oiba tana entrepreneur ma su oibiri ne ba hojik mayam na angang haidi youth sing adigi any haidi ahan pesabi pakhang loimak changi ba hojiki heli bistro hariba ama hangi dana ko ado sumaina si gi model da gi kitang thaidor aga si sina kamaina mugla ibanu si su ten tak na haibi che ko je ai je adum kano je ai gi punsi da objective se adum thame tham ko se modeling gi se to ai dum first primary objective na le hele ado ke secondary objective ta is adum backup oina ai ta re ta sene education ji de dum ai equally importance bi jare ada piba matam se da is the mark MBA tor ko da marketing and travel and tourism ga tawjare eba travel and tourism is the akho gi hospital kano hospitality hotel industry is jare and I said I always wanted to be one of the restaurant owner restaurateurs oisening eba da sena ada mana si sim da di kai do kan de action na di to gal da sena ada mana gi si hana de gi di mangjarak pa plan ne manglan hai gadra ada mana to kan hausi ki helis bistro na ma 8 dim line da
ꯑꯩꯈꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟ ꯃꯆꯥ ꯑꯃ ꯍꯥꯡꯖꯩ ꯑꯗꯨꯒ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯒꯤ ꯗꯤꯕꯤꯖꯟꯁꯤꯗ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁ ꯃꯅꯤꯄꯨꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯁꯤꯁꯨ ꯑꯩꯁꯨ ꯑꯩꯒ ꯏꯃꯥꯟꯅꯕꯤ ꯑꯃ ꯁꯣꯅꯤꯌꯥ ꯐꯥꯏꯔꯦꯟꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯀꯣ ꯐꯥꯎꯟꯗꯔ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅꯒꯤ ꯄ꯭ꯔꯣꯄꯔꯇꯤꯅꯤ ꯁꯤꯒꯤ ꯃꯤꯁ ꯃꯅꯤꯄꯨꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯁꯨ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯣꯏ ꯃꯣꯗꯦꯂꯤꯡꯁꯤꯗꯒꯤ ꯈꯤꯇꯪ ꯊꯩꯗꯣꯛꯑꯀꯥꯟꯗ ꯁꯤꯒꯤ ꯍꯦꯂꯤꯁ ꯕꯤꯁꯇ꯭ꯔꯣꯁꯤꯃꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯒꯤ ꯃꯄꯨꯁꯨ ꯑꯣꯏꯖꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯨ ꯍꯥꯏꯗꯤ ꯁꯛꯁꯦꯁꯐꯨल ꯑꯃ ꯄꯔꯁꯟ ꯑꯃ ꯑꯣꯏꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯔꯣꯏꯕ ꯍꯥꯏꯗꯤ ꯇꯝꯕꯕꯨꯗꯤ ꯂꯣꯏꯕ ꯅꯥꯏꯗꯦꯀꯣ ꯍꯦꯂꯤ ꯇꯝꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯉꯁꯥꯏ ꯄꯟꯖꯕꯗꯨꯅꯤ ꯋꯤ ꯃꯁ ꯕꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯜꯋꯦꯁ ꯍꯥꯏꯅ ꯑꯗꯨ ꯇꯝꯕ ꯍꯥꯏꯕꯁꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯕ ꯂꯩꯇꯦ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯇꯝꯗꯣꯏꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯂꯩꯔꯦ ꯁ꯭ꯇꯦꯇꯁ ꯑꯃ ꯂꯩꯔꯦ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯍꯥꯏꯗꯤ ꯁꯛꯈꯪꯂꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯍꯦꯂꯤꯒꯤ ꯃꯥꯏ ꯄꯥꯛꯏꯕ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯤꯁꯨ ꯍꯥꯏꯗꯤ ꯑꯐꯕꯒꯤ ꯃꯇꯨꯡ ꯃꯇꯧ ꯇꯝꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯍꯟ ꯍꯥꯏꯕ ꯂꯩꯇꯦ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯁ꯭ꯄꯦꯁꯤꯌally ꯌꯨꯠꯁꯤꯡꯁꯤꯗ ꯍꯦꯂꯤꯅ ꯀꯔꯝꯕ ꯃꯦꯁꯦꯖ ꯀꯟꯚꯦ ꯇꯧꯕꯤꯅꯤꯡꯉꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯆꯦ ꯇꯁꯦꯡꯅ ꯌꯨꯠꯇꯁꯨ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯃꯣꯏꯒꯤ ꯃꯣꯏꯕꯨ ꯄꯣꯛꯄꯤꯔꯤꯕ ꯃꯥꯕꯨ ꯁꯦꯝꯕꯤꯔꯤꯕ ꯄꯦꯔꯦꯟꯁ ꯑꯃꯁꯨꯡ ꯒꯥꯔꯖꯤꯌꯟꯗꯁꯨ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗ ꯑꯉꯥꯡꯁꯤꯅ ꯄꯥꯝꯂꯤꯕ ꯂꯥꯏꯟꯗꯣ ꯌꯥꯝ ꯁꯦꯡꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯈꯪꯕꯤꯔꯀꯥꯟꯗ ꯑꯗꯨꯒꯤ ꯂꯥꯏꯟꯗꯨꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯀꯩꯅꯣꯕꯨ ꯂꯥꯏꯟꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯂꯤꯕ ꯑꯣꯖꯥꯁꯤꯡꯁꯨ ꯀꯥꯎꯔꯣꯏꯗꯧꯕꯅꯦꯅ ꯆꯦ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯒ ꯍꯥꯏꯅꯤꯡꯕꯁꯤꯗꯤ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯁꯤ ꯄꯣꯏꯟꯠ ꯑꯅꯤꯁꯤꯗꯪ ꯍꯥꯏꯖꯔꯒꯦ ꯍꯣꯏ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯉꯥꯡꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥꯅꯤ ꯄꯦꯔꯦꯟꯁ ꯑꯃ ꯑꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡꯗꯨꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯈꯪꯗꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯐꯣꯔꯁ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯑꯦꯚ꯭ꯔꯤ ꯆꯥꯏꯜ are gifted neba mai adum loin lei atop area ma solam zo mane atop amdadi dum leiramdoine leiramdoine yam nungare heli dagi heliga wari sanaba phang haidi atomgi chillaba matam khara kaithopiduna kogi tom tv gi studio da lengbirak wari sanaba gi tanja ama bibegi damakta documentic harauba amadi kai khunajaba uchari sidai oriba sidagi hena mai pakpa amasu oibikho ekogi tom tv su hena hena chakhotpa channel ama oijage adongi sang di chillaba matam khara kaithopiduna kogi tom tv gi da studio da lengthok piraktuna wari sanabagi tanja ama ekoi da pibibasigi damakta kogi lamjingba group ki part amasu oiriba kogi chinjak.com gi maikei dagi gift hamper macha ama pizari heli loksan bio thank you so much am nungai jai sai tagi ngasigi damakta di kogi coffee to matang asida loisinjare meeting tabiriba punamakta gi kainana ba yathang ni jari